Akasbani Imphal Wahengbam Rajesh na pau pajari ahanbada maruiba pau. Kuntrathar suba National Games da ngarang Manipur na sanagi takman mari amasung lupa gi takman ama lauduna hauju phawbada punna sanagi takman tarani thoi laure. Imphal West Thawal amasung Bishnupur jila da ngasi ayuk pung 5 dagi numidang pung 10 phawba curfew komthokli amasung Chief Election Commissioner Rajiv Kumar hairi Mikhal da muscle power sinaba thingba ngamlabasu money power amadi sasinaba pau phongba thingba haibisidi achoba singnaba ama oiri. Gawada Chathariba Contratret Suba National Games da Manipur na haujuk phawbada sanagi takaman taranitoi lupagi taret senjengi taramanga punna takaman kuntra mari phangduna medal teligi nipan suba da leiri games asida ngarang Manipur na wushu masana da sanagi takaman ahum lauki ngarang pangthokiba nupi ge taekwondo gi kilogram humfunitoi gi kangrupta Priyanka Laitan themna sanagi takaman lauki wushu masana da nupi gi kyang suda Yumlembam Ichan Tombi, Nupagi, Taiji Kwanda, Lema Popom Sana Tombi, Chanu Amasung, Nupagi, Kyang Huda, Salam Marcelna, Sanagi Takaman Loki, Aduga, Lema Popom, Now Kombana, Taiji Kwanda, Lupagi Takaman Loki. Margaugi PJ and Stadium da ngarang sanaki ban nupagi football da Kerala na Manipur panjil ahum amada maithiba piramle sepak takraw masanada Manipurgi nupa amasung nupi teamgi regu event final changkre games asida Maharashtra na sanagi takaman humpu lupagi nipu mapan amasung senjengi yangkai humdoi punna takaman chama humpuri thoi pangduna medal terigi makokta leiri services na sanagi nipu yauna punna takaman humpu mapan pangduna ani subada aduga Haryana na sanagi kuntra matho yauna punna takaman marfu mapan pangduna ahum suba mapamda leiri Imphal West Thawal amasung Bishnupur jila da ngasi ayuk pung 5 dagi numidang pung 10 phawba curfew komthokli Imphal East jila da na ayuk pung 5 dagi numidang wairam pung 3 phawba curfew komthokli aduga Kaksing jila da na ayuk pung 5 dagi numidang pung 9 phawba curfew komthokli Imphal East jila gi mafam kya da thoning daba thokdoksing tholokpa yai haibagi chingnaba leibadigi jila sigi district magistrate na CRPC gi dhara chamani phumari gi makada athingba thamgre athingba si leiringai da mi manga natraga manga dagi henna punba yadaba sok panba yaba khujukulai puduna chatpa yaroi hairi More police station gi SDPO Chingtham Anand Kumar Hatkibabu kairang kontha ahlop Laifam Kuno Amadi, Larik Ambam Laikagi Apun Balup Ama Oriba, Joint Action Coordination Committee na Kana Yaning the Pongdorli, Cherolamada Committee Asinhai, Miat Asida Senaba Singh, Atuba Matam the Paduna, Matiksaba, Cherak, Piga Dabani. Tabiba Pausi, Akasbani, Imphal Legini. Chief Election Commissioner Rajiv Kumar hairi Mikhal da muscle power sinaba thingba ngamlabasu, money power amadi sasinaba pau phongba thingba haibasidi, achokba singnaba ama ori. Akasbani ga akanana unaba amada Shri Rajiv Kumar hai Mikhal da money power sinaba asi commission na haksin na lawbaga loinana masibu thingnaba akanba thabak locally mang hai Mikhal pangthokadirba raija mangada model code of conduct chanakraba matung sel phabagi thabak khangen hengalagli mang hai ingkumja lising ani taranipan taramapan da phakiba sempham aduga yengnaruraga handaki asina khangen hengalakpani Si Commissioner hai Rajniti Dol Singh Mikhal sel chading tawbagi mong mataw amadi money power sinaba yengsinaba tharang kayamarom su paikhatli Both thadagadaba numit marini khatang asilaglaba Mizoram da board kombagi thabak pandom lomle Rajniti Dol Singh amadi independent mirep sing na ngamjabi thaduna voter singi puning chingsinaba honari Siaha da pangthokpa Mikhal gi mitin amada wangang aduna BJP lusingba amasung Griha Raja Mantri Ajay Kumar hai sarkar na sangvidhan gi taruk suba schedule semdoknaba thabak kanna paikhatli mangnai Mizoram sinba thungna chawkhat anba haibasi dol asigi achetpa phirepni Amaromda, Joram People's Movement hai kanagumba dol amataga chungsinaba tawdana dol asina mathang da sarkar semgani mangnai dol asina BJP ga chungsinabagi wafam leite Maragasda Rajagi Chief Electoral Officer ki pau matungina voter lising mga chahum supna mga ballot ki kuthang da bot thadaki Paudun hai miga mimanadraba amadi ahal orba voter lising ama chama romsu ballot box ki kutang da bot thadakre sit nipu leba Raja Bidhan Sabha ki bot tha sigi tareta thadanagani
Premananda Narendra Modi na hari Chhattisgarh bu chakot par raija ama ohen bahai basi BJP ge achet pa phirep ni man hai dolasina lairaba sing tribal sing amadi sotarba mioi sing bu yaifana ba hotnari Bastar lamdam gi kanker da pangthok pa mikhal rally amada wangang bada Shri Modi hai mikhal hai basi MLA mantri natraga mukhyamantri ama khanba gi wafam nate masidi miyang gi tungi laibak ki damakta ni mang hai hauki ba sahi manga asida raija ju senja thumja amadi pangthok ki da thabak kayana Chhattisgarh gi miyambu kudongchadaba mayoknare sit marpudra leiba raija bidhan sabha gi ahanba tangkakta thasigi tareta sit kungi bhot thadanagani Premananda Narendra Modi na ngasi Nai Delhi da World Food India lisingani kulumdoi hagdokani numit umni pragati maidan gi Bharat Mandapam da chathagadaba thauram asida lebak marphu rongi mioi lisingama chani henbana saruk yagani thauram da Premananda na self help group member lak ama henbada sit capital assistant yentokani amadi food street hagdokani thauram asigi saruk ama oina food processing industry gi matangda khananainaba mifam yangkhairom pangthokani Delhi den nungsit morpaki chang hengalapati sarkarna lakliba numinini asi private primary sing school sing suti thadokre social media da thagapa waror amada Delhi gi mukhyamantri Arvind Kejriwal na wapam asi phongdoropani ICC Cricket World Cup da Bharat semi final changle ngarang Mumbai gi Wankhede Stadium da sanakiba match amada Bharat na Sri Lanka bu run chani ahum da maiti ba piki hana betting tokiba Bharat na wicket ni pan turga run chahum yangkhai tre lauki madugi pakhum da Sri Lanka na over 38 ball marida run yangkhai mangat lauraga wicket punamak tuki Mohammad Sami na wicket manga lauraga Noinana Noma Masana Cricket World Cup ki itihas da khwaidagi masing yamna wicket loba Bharat macha ore ngasi Lucknow gi BR Sabes Cricket Stadium da Netherlands amasung Afghanistan sanagani ngasi phongba pauksi singi marwe pauksing gidama hauji Mangsatabam Premananda leire Premananda Thagachari Rajesh ngasi phongba pauksi singda moregi operation da security force na gari bomgi masak sing fagat khibagi pau mori da chathakiba ambush adu People's Protection Force and Sathaba Oiramba Yai Haina Chinari Haiba Pau, Tanging Amasung Cobruching Ngak Silga Tamina Governor the Taxin Kre Haiba Pau, Amasung, Lone Piva, Siel Sandokpada, Manipur Langang, Texin Watang Kre Haiba Pau, Maru Pau Sing in a Fongnari. Bonum from the Morigi operation, the Lalawa Sing the Sizinaramba Gari, Firol Kia Fagat Kre, Kukinu Pisingna, Kanbinava, Chansilubada, Arna, Yaraki de Haiba Pau, Ahambe Headline Tori. Operation Gipawas is Sanga Express Manipuri Amasung English edition, Huyan Lanpau, Sana Laibak, People's Chronicle, Imphal Free Press, Ichel Express, Amasung Naharuli Taudang Pauses sing the Ahambalamai headline Tauduna Fongery. Huyalan Pauda Sakangdaba sing and Nomai Tarahundoi Garimapan Munkre, Manipur Police na Akanba warning Tokre have a pound Ahambe headline Tori. Ichel Express the Ansamgi economic blockade Manam Tabada, Tangai Fado Polam Singimamal, Kangin Henga Kre Haiba Pauna, Anisuba headline Tori. People's Chronicle the More da Satakiv ambush. People's Protection Force and Sathaba Oiramba Yai Haina Chinari Haiba Pauna Anisube headline Tori. Powasi Manipur Mail Amadi, Sanga Express Manipuri da Su Ahambalamai headline Togduna Fongli. Manipur Mail da Tanging Amasung Cobruching Ngak Selaga Tamina Governor the Taxin Krahaiba Pauna Ahambe headline Tori. Powasi Sanalibak, Naharoli Taudang, Imphal Free Press Amasung Sanga Express Manipuri da Su Ahambalamai the Fongli. Political Party Tarana, Landamasi the Santi Purna Puna Tabak Toba Horgani Haiba Pauna Anisube headline Tori. Imphal Free Press da Lone Piva, Sel Sandokpada Manipur Langang na section Watang Krahaiba Pauna Anisube headline Tori. Powasi Pongna from Amasung, Imphal Free Press Su Maru Pau in a Fongli. Ganfu Melda, Manipur Khadi and Village Industries Board ki project proposal Ayaba PV Danaba United Naga Council na Union Minister da Ayba Chero Pisin Kivagi Pauna Aham headline Tori. Powasi Hills Hornbill Express to Aham headline Tori. Tamangong Times ta Internet ki ating balok tok tabagi mayok ta Ansamgi economic blockade ki Khongjang Makata na sat single Kadori Haiba Pauna Aham headline Togduna Fongli. Hills Hornbill Express ta Moregi SDPO Hatpada Chenaba Mio Sing Masak Kangle Fanaba Akan Batok Pakali Haiba Security Advisor Kuldip Kiwafam Ahamba Lamaida headline Tori Rajesh Thagachari Premananda Aruibada Maruiba Pau Kuntrata Super National Games Tangarang Manipur na Sanagi Takman Mari Amasung Lupagi Takman Amal Logduna Hausi Power the Puna Sanagi Takaman Tarani Toy Lore Imphal West Hawal Amasung Busnupur Jila Ngasi Ayupung Mga Degin Midang Pungtara Power Curfew Komtogli Amasung Chief Election Commissioner Rajiv Kumar Hairi Mikhal the Muscle Power Sinaba Tingbangam Nabasu Money Power Amadi Sasinaba Pau Pongba Tingba Haibasti Acho was Singnaba Ama Ori Pau Lojere